employee singa tale badabi singa si bitok daba maruna pensioner mayam sigi mugi DA DR aduna angap na khongjang changsi lakani haibum si lay aduna koina khongjang ge chapchen ringai thobat bam thokba lokol pam thokba thabak sing si yam phajana lokol pibadu phabra ne khali sai badani ka yafum thamini masigi akogi tamo masida kwaide ahanmada thamjaninge di employee amana akogi sahi kullama kunthra ama nifu ma thabak tawraga retire chalaga magi phangphang thokpa akoi pension natra magi phangphang thokpa akogi gratuity laiba kainosi masi pithokpada masi miyoiba amna magi punsida thabak tawraga retire chatlaga magi phangphang thokpa sempham khara phangaga makha tana punsidu hingadaba makha tana magi tawgadaba thabak thorom yam dunga laiba paisa khara duna tawdoremne adu tar masigi pithokpada bawsu yamna service tawrba matungda yamna chayennaba yamna kuina changba amadi masigi kaino singsi yamna toina thotko aduna masigi employee association ge huli laiba khangprek phangba tawrkani haibase moigi kaino akoigi tawrkaba thawong singse akoigi penmal laktada akoigi makhatana ga haifam khangaktabadagi khongjanggi changake haina dumaina thamba mali adubu masi akoina yengba matamdadi yamna nungaitaba sahi humpugi matungna natar 65 matung retire chalaga miyoibagi magi thabak sangna tawruga mai employee amna loisalaga mai matam khara lelhoriba kaino yam nungaina santida laigadaba amadi magi paisa khara phangjaraga mana tawnu khara tawruga laigadaba singdo marakti he kai masi gi factor kwaide chawba koi kaino singsida su achauba costi corruption gi kaino se aduk matik yamna kaino taw akoi lokthokadaba paisa singsi masi thajan bada develop de ama yogna bhona bada magi kaino singsi madura mai commission piramu natra mai adu tormu haiba si ong si amna toina su thoeba sumba kaino sing ana employee amadugi retire chatpa matamda amuksu corruption gi kaino do lak tari masina mari samdana dana achouba akoi factor ama akoi ngasai gi sagalaiba ngasai ihodai kari de myam si su thokta nateba ana ngasai gi lairiba kaino singsa masi at final last lakto administration amadi lairiba kai government sigi kaino si matik mugun se masi kyam phajana siengna chadi nator kyam kaino toise masi kuiraga magi namchan kiba tohodaba amadi corruption tawgiba myam se sumaina mathang tholakpadagi akoi section khudimukta any department da koi manipur laiba singse ngasidi macai yamna adumba yamna tawhoidaba yengaidaba thobok thorom myam su urakpa phangena sumaina